ꯂꯩꯐꯝ ꯈꯦꯠꯅꯕꯒꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯁꯨ ꯈꯦꯠꯅꯩ꯫ ꯂꯩꯅꯥꯗꯤ ꯄꯨꯈ꯭ꯔꯤꯗ ꯋꯥꯅ ꯊꯣꯡ ꯁꯥꯔꯒ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤ ꯑꯁꯨꯝꯅ ꯁꯦꯝꯕꯁꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ꯫ ꯃꯈꯣꯏꯗꯗꯤ ꯁ꯭ꯇꯦꯌꯔ ꯁꯦꯝꯂꯒ ꯂꯩꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯁꯦ ꯇꯁꯦꯡꯅ ꯃꯤꯠꯃꯛꯅ ꯎꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗꯣꯏꯕꯣꯏ ꯅꯤꯡꯗꯅ ꯀꯨꯝꯂꯨꯕꯅꯤ ꯋꯥꯅ ꯁꯥꯕ ꯊꯣꯡꯗꯨꯗ꯫ ꯃꯥꯅ ꯅꯦꯠꯄꯗ ꯀꯣꯝꯂꯛꯄꯗꯒꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯁꯥꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯦ꯫ ꯑꯜꯕꯤꯅꯥꯅ ꯃꯊꯛꯇꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯨꯅ꯫ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯔꯤꯁꯤꯒ ꯍꯔꯤꯁꯀꯁꯨ ꯄꯥꯈꯠꯇꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯥꯅꯨ ꯃꯆꯥꯗꯧꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯨꯞ ꯂꯩꯔꯝꯃꯤ ꯂꯩꯅꯥꯗꯤ꯫ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯗꯕꯒꯤ ꯊꯨꯝꯕꯗꯤ ꯊꯨꯝꯂꯝꯗꯦ꯫ ꯅꯣꯛꯅꯤꯡꯂꯛꯏ ꯔꯤꯁꯤꯗꯣ ꯃꯊꯛꯇꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯅꯣꯏ ꯏꯝꯐꯥꯜꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯒ ꯃꯥꯟꯅꯔꯣꯏꯌꯦ, ꯀꯥꯈꯠꯂꯛꯑꯣ ꯁꯠ-ꯁꯠ꯫ ꯑꯗꯨ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯩꯅꯥꯁꯨ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇ ꯌꯥꯜꯂ ꯀꯥꯔꯛꯏ꯫ ꯃꯄꯥ ꯆꯥꯅꯅ ꯔꯤꯛꯁꯟꯁꯨ ꯉꯥ ꯂꯩꯔꯨꯕꯒꯤ ꯍꯜꯂꯛꯏ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯆꯤꯡꯈꯠꯂꯛꯄꯗ ꯎꯔꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯁꯥ ꯏꯐ ꯐꯖꯒꯩ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯤꯔꯣ ꯇꯥꯇꯣꯟ? ꯔꯤꯁꯤꯅ, ꯆꯪꯉꯣ ꯅꯪꯁꯨ, ꯊꯦꯡꯒꯤꯅꯤ, ꯉꯟꯅ ꯍꯟꯗꯣꯏꯅꯤ, ꯁꯠ-ꯁꯠ ꯇꯧꯔꯁꯨ ꯏꯃꯥꯒ꯫ ꯑꯃꯨꯛ ꯍꯟꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯌꯥꯔꯣꯏ, ꯍꯌꯦꯡ ꯆꯠꯂꯣ, ꯑꯩ ꯇꯥꯇꯣꯟꯒꯤ ꯐꯣꯟ ꯑꯄꯥꯛꯄꯗ ꯐꯤꯂꯝ ꯌꯦꯡꯗꯣꯏꯅꯤ꯫ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗꯦ, ꯆꯪꯉꯣ ꯍꯥꯏꯕꯅꯤ꯫ ꯔꯤꯛꯁꯟ ꯅꯣꯛꯃꯤ ꯂꯩꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯊꯛꯇ ꯀꯥꯔꯛꯂꯒ ꯂꯩꯅꯥꯒꯤ ꯑꯁꯣꯠꯄ ꯐꯤꯔꯣꯟꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯔꯤꯁꯤ ꯏꯃꯨꯡ ꯆꯪꯂꯒ ꯃꯃꯥꯗ ꯍꯥꯏꯔꯨꯏ꯫ ꯃꯃꯥꯅ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯐꯨꯔꯤꯠꯅ ꯔꯤꯁꯤꯒꯤ ꯇꯤ ꯁꯔꯠ ꯑꯃ ꯄꯤꯔꯛꯏ꯫ ꯐꯤꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯂꯒ ꯁꯨꯃꯥꯡꯗ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯑꯜꯕꯤꯅꯥꯒ꯫ ꯔꯤꯁꯤꯗꯤ ꯏꯃꯨꯡꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯈꯤ꯫ ꯁꯨꯃꯥꯡꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯕꯅꯤ꯫ ꯆꯥꯛꯈꯨꯝꯗ, ꯅꯨꯄꯤꯃꯆꯥ ꯑꯅꯤꯁꯦ ꯀꯅꯥꯅꯣ? ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯇꯣꯟ꯫ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯂꯣꯠꯁꯤꯟꯗ꯭ꯔꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯅꯤ, ꯑꯃꯅ ꯍꯔꯤꯁꯀ ꯈꯪꯅꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯁꯦ ꯍꯣꯔꯦꯟ ꯊꯦꯡꯂꯕꯗꯤ ꯃꯌꯨꯝꯗ ꯆꯩꯕꯤꯅꯤ, ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯜꯂꯝꯃꯨꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯕꯅꯤ ꯅꯣꯡ ꯅꯤꯅꯤꯇꯪ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯆꯥꯕꯨ ꯆꯩꯔꯛꯏ꯫ ꯃꯆꯥꯅ ꯌꯨꯝꯗ ꯂꯩꯅꯤꯡꯂꯤꯕꯁꯦ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯗꯨꯒꯤꯅꯤ ꯍꯥꯏꯕ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯆꯥꯒꯤ ꯅꯤꯡꯍꯟꯅꯕ ꯋꯥꯈꯜꯗ ꯃꯃꯥꯅ ꯌꯥꯅꯤꯡꯗꯦ꯫ ꯇꯣꯟ, ꯀꯤꯔꯒ ꯆꯦꯟꯒꯅꯨ, ꯏꯆꯥꯅ ꯃꯈꯣꯏꯗ ꯂꯥꯜꯂꯨꯕ꯭ꯔꯣ? ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ, ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯂꯥꯛꯎ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯇꯝ ꯆꯥꯗ꯭ꯔꯤ, ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯒꯦ ꯈꯟꯒꯅꯨ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯅꯤ, ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯔꯨꯅꯨ, ꯃꯈꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯕꯁꯨ ꯍꯟꯗꯨꯅ ꯆꯦꯟꯒꯅꯨ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯆꯨꯝꯅ ꯑꯗꯨꯃꯛ ꯆꯠꯂꯨ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯏꯕꯦꯝꯃꯁꯤꯁꯨ ꯃꯤꯔꯥꯏꯒꯅꯨ꯫ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯏꯃꯥꯅ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯃꯧ ꯑꯣꯏꯍꯜꯂꯨ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯂꯩꯇꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯤ ꯁꯥꯡꯉꯤ, ꯂꯥꯏꯅ ꯌꯧꯒꯦ ꯉꯝꯂꯣꯏ꯫ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯅꯤ, ꯇꯨꯡꯗ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯀꯜꯂꯛꯄ ꯀꯌꯥꯅꯤ, ꯃꯤꯍꯧ ꯆꯥꯎꯕ ꯇꯥꯏꯕꯪꯗ ꯅꯨꯡꯁꯤꯜ ꯂꯝꯖꯦꯜ ꯌꯥꯎꯔꯤꯕ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯅꯤꯁꯦ ꯃꯥꯏꯊꯤ ꯍꯧꯔꯗ꯭ꯔ ꯃꯤꯄꯥꯏꯔꯦ꯫ ꯊꯦꯡꯈꯤꯅꯤ ꯍꯥꯏꯅ ꯆꯥꯛ ꯍꯦꯛ ꯆꯥꯕꯒ ꯁꯦꯝ ꯁꯥꯔꯦ꯫ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯃꯥꯗ ꯈꯨꯔꯨꯝꯂ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯐꯪꯅꯕ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨꯀꯣ꯫ ꯂꯩꯅꯥꯒꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯤꯕ ꯋꯥꯗ ꯁꯅꯥꯍꯟꯕꯤ ꯃꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯔꯦ꯫ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯆꯤꯝꯕꯥꯜ ꯐꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯌꯨ꯫ ꯏꯃꯥꯁꯨ ꯏꯆꯥꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯌꯨꯝ ꯌꯧꯕ ꯊꯦꯡꯈꯤꯅꯤꯀꯣ, ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯉꯁꯤꯒꯨꯝ ꯂꯥꯛꯂꯅꯨ꯫ ꯏꯃꯥ ꯄꯦꯜꯍꯧꯗꯦ ꯏꯆꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕ꯫ ꯊꯣꯛꯂꯝꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯒ ꯊꯣꯔꯛꯂꯤ ꯃꯔꯤꯗꯣ꯫ ꯔꯤꯛꯁꯟꯒ ꯃꯃꯥꯒꯅ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯔꯛꯏ꯫ ꯔꯤꯛꯁꯟꯗꯤ ꯄꯦꯔꯤ ꯇꯧꯔꯤ꯫ ꯔꯤꯁꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯜꯂꯒ ꯊꯅꯝꯂꯦ꯫ ꯌꯥꯅꯤꯡꯗ ꯂꯩꯍꯧꯔꯤ꯫ ꯃꯔꯤꯗꯣ ꯃꯦꯟ ꯔꯣꯗ ꯐꯥꯎꯕꯗꯤ ꯈꯣꯡꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯅꯥ ꯔꯤꯁꯤꯒ ꯁꯨꯀꯧ ꯍꯦꯛ ꯀꯧꯅꯗꯦ꯫ ꯔꯤꯁꯤꯅ ꯉꯥꯡꯂꯛꯑꯀꯥꯟꯗ ꯈꯨꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯅꯤꯗꯣ ꯍꯥꯟꯅꯗꯧꯅ ꯇꯧꯗꯦ, ꯄꯩꯊꯣꯛꯅꯕꯒ ꯄꯣꯝꯊꯣꯛꯅꯕꯒꯅꯤ ꯇꯧꯔꯤꯗꯣ꯫ ꯃꯔꯝꯗꯤ ꯁꯨꯛꯂꯩ ꯂꯩꯕ ꯅꯠꯇꯦ, ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯅꯤꯗꯣ꯫ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯥ, ꯃꯊꯃꯣꯏꯗꯗꯤ ꯑꯃꯁꯨ ꯀꯧꯗꯤ ꯀꯧꯖꯅꯤꯡꯉꯤ꯫ ꯂꯩꯅꯥꯁꯨ ꯔꯤꯁꯤꯅ ꯊꯧꯁꯥꯗꯒꯩ ꯑꯁꯨꯝ ꯆꯠꯄꯗ ꯀꯧꯕ ꯇꯟꯕꯅꯤ꯫
वा मयाम हंगनिंग्लिबनी मफमदुदगी अमदी युमगी हाइनिंग्लिबनी वाफम खरसु मबानीगी ओइबा अदुबु ngamde ऋषिगी मनिंगदा तबली तबली सुम इन्नै चटपदी चटमिने अनीदो हरिस का अल्बिनागा मांग थारगा चली मतुंगदा तंदी मांदी सुम लेनाना सोर सोर इन्नरिबदा ऋषि ngai ngamdra male चलंबदो लेपलगा मनिंगदा हैबिट हल्लगा लेनागी खुदांगदा तापाइरगलगा चिंगदुना कन्ना चली ngasai थिंकिने हाइबसे मनासना सुतातादि वादो nganglaklabaniना खुमई नुपीदुसो थिंगा कैदौरगे वाये खंब्रो वाय हाइरकपदुदा अमुकसु नुंगाइजदे वारमगनी खंगी साउसिनरंबगा स्वाय मांगी नुंसीबी माना वाय हाइरकपदा हानगुम नुंसीबा मोंगदा मिकुपता हंजिलकले मसा खंगजदा सत हाइदोखी इमोन मोंजना थांगो हाइरोदुदे थिंगा थिंगा यिंगले ऋषिगी खंगौदना सत होंगलगा हाइरकलिबा वाजुदा खंगाय हाइदोखी मासो हाइदे लाओ योदोरे वारुनो असुमना मरीदो अमुक हलगले नमदना ऋषि मयुमदा लेहंदे हरिसना ngamdana इम्फाल यौरकपददी पुंग मरी हेले निमित पुंगता ताबमक्ति नत्ते मम्बसो ओइद्रे ऋषिगा हरिसकना लैनासो अल्मिनासो मयुम मयुम फावली थिनबिरम्मी लैनासो मबुंग अनि थबक मफमदा लैखिबा तांजा ओइबना नेताना युमदा लेहौरे ऋषि हनख्रे थिलमलगा मयुमदा नोंगमनिनी दुदी अमुक हौसनखिबदा खंगौदे साक्तो चाथो ngahak potharo लाइरिक ngahak amu paw good morning good night haiba text khakdani rishi dagi fangba wari makha tana suksan sanade sananaba tanjasu mana pide asumna nongma hokibani sports numituni class 11 ga 12 ki nupa khenga football match leibagi सात्र मयामदा फिल्ड लोइना थोकनरगले सानगदबा मयामसु सेम सादुना लेरबनी सिबराज का नोंगलेन गा सुलाई तेलैबा पुदुना चानाबा मरुप ओइख्रबनी मपा नाबगी मतांगदगी लेनादी मबुंग लाई हाइबा खंगजबा नते बोल सानबा होरमदाय ngaktuda नोंगलेन गौतमगी मनाक चंगकलगा कैकेनो मनाकोंगदा चिरोल तोबदा हरिसना उरुरे लापतकना इसिंगदा चिंगनबा मी ngaktanina wakhalama khalli hariso मासु ऋषि मनाक चंगदुना हाइरे वमांग यानबा गुंबनी नमितना ना सिंगु हेनुपा सा यामना लाई ऋषिसु यिंगना खुमी लाइनाय मबुंग नत्रो आदा फमीसे हरिस ऋषिना हाइरिबा मफमदुदा यिंगी उरिते लैबना फोन नम्बर लैबदो माने असिनी सोनो याम ट्री हाइबदो अल्विनान हाइबदा थाइना मोय थबक सुफमदा मी खनबदा मकोकता चैना थोंबिरे अदै नफम तत्लेन हाइबनी कनेक्शन यादबा मीने असे माने यानिंगदबा खरा तौरदिने किलर ओलेन हाइनबनी चोंगलम चादबा ममानबगी वादा ऋषि लोई वारीगदे इस फागी तौवे खलिरबा हाइबिरिसिनी बॉल फजन सानाजौ अइदि नंग सेनादोनी बॉल सानारोय ए कइगे वायाम ले हरिसना खंगबा महादेव मालीना इतुना हाइरमबदो अदो नुमितै ऐ शक्ति पाइरबने ऐदि मीना खनबा वाखा लोइना उबा ngamni फ्यूचर प्रेडिक्शन तौबा ngamba हरिस ओइरकपसु याय ऐ बॉल हन्ना येंगोय नातोंदा क्वेश्चन सेनरगा नंगी डिफेंडर ओइदोरिमनी चोरल मानबा वादो तानिंग्र हाइबगुम थैदोकलगा हरिसकी मनाकता चटख्रे ngak leranga ball hore chawa wangba chapmanabani sanariba mayamdo 11 su hai 12 su hai sibras ti ball sanabagi namada rishibu em tawri madu khangba harisna rishibu senai half mamangi play to faudi goal ama phau chanaba ngamlamde asoiba amata yauda phazana sanaramni half matu minute khara hausinbaga rishine ball pudana chelakpadani sibras na khurung thazilakpado ऋषिसु खंगौदना तौरकपदुदा तुसिल्ली येंगलिबा मयाम अमदी 12 की कांगबुदुसु साउनरई सिब्रास की मोंगदुदा बॉल गिलुल काइना तौरकपनी सुया याबा नते मयाम सुलोइनी उरिनी ऋषि कैसु सो औड्रे दूरबसु कैसु तौदबनिना मखाताना अमुक सानबा तौवी सिब्रास तदी खरा चेक्सिनख्रे माना तौरिबदु लाली हाइना लैरिबा जजसिंगना अमदी टीमगी लैरिबा ओजासिंगदुना ऋषि ममितो खाना सिब्रास दे येंगलगा makut khodomina makokta kakak thilli ingit ni piribado sibras usitana rishi de yingli ngangli be chairi ba mayam da thausade haris mathanda khali
ꯑꯣ ꯍꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯉꯁꯥꯏ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯍꯔꯤꯁ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯃꯤꯆꯤ ꯐꯠ ꯈꯖꯤꯜꯂꯛꯏ ꯂꯨꯀꯥꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯪꯒꯤꯠ ꯄꯤꯅꯩ ꯕꯥꯞ ꯁꯠ ꯇꯥꯅꯩ ꯑꯍꯨꯝꯗꯣ ꯃꯊꯪ ꯁꯥꯏꯟ ꯇꯧꯅꯩ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯃꯁꯦꯜ ꯈꯪꯅꯕꯤꯗ 12ꯀꯤ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯕꯣꯜꯗꯣ ꯒꯣꯜ ꯆꯟꯅꯕ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯔꯛꯏ ꯆꯥꯟꯁ ꯐꯪꯕꯗ ꯕꯣꯜꯗꯣ ꯀꯥꯎꯔꯛꯄꯗ ꯁꯣꯏꯕꯗꯤ ꯁꯥꯔꯒ ꯗꯥꯏꯔꯦꯛ ꯊꯣꯝꯃꯛꯏ ꯑꯦꯜꯚꯦꯟꯒꯤ ꯃꯌꯥꯝꯗꯨꯗ ꯍꯔꯤꯁꯅ ꯑꯦꯝ ꯇꯧꯔꯤꯁꯤꯅ ꯁꯤꯕꯔꯥꯖꯇꯅꯤ ꯈꯠꯅꯕꯗꯤ ꯍꯧꯔꯨꯔꯦ ꯑꯗꯨꯕꯨ ꯔꯤꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯇ꯭ꯔꯤꯛꯁꯤꯡꯗꯨꯗꯤ ꯈꯪꯖꯗꯕꯅꯤ ꯕꯣꯜꯗꯣ ꯃꯨꯟꯅꯕ ꯑꯉꯝ ꯇꯧꯔꯤ ꯁꯤꯕꯔꯥꯖꯇꯤ ꯍꯔꯤꯁ ꯁꯤꯕꯔꯥꯖꯀꯤ ꯃꯃꯒꯟꯗ ꯑꯦꯝ ꯇꯧꯔꯒ ꯍꯟꯖꯤꯟꯅ ꯀꯥꯎꯁꯤꯜꯂꯛꯏ ꯕꯣꯜꯗꯣ ꯈꯪꯍꯧꯗꯕ ꯕꯣꯜ ꯑꯣꯏꯕꯅ ꯊꯥꯔꯛꯄꯗ ꯇꯨꯒꯤ ꯐꯥꯎ ꯇꯧꯏ ꯆꯩꯅꯥꯁꯨ ꯐꯥꯎꯔꯦ ꯍꯔꯤꯁ ꯎꯁꯤꯠꯇꯅ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯐꯨꯅꯗꯦꯗ ꯈꯥꯛꯂꯦ ꯁꯥꯟꯅꯔꯤꯕꯗꯣ ꯑꯔꯣꯏꯕ ꯃꯤꯅꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯀꯥꯟꯗ 12ꯅ ꯒꯣꯜ ꯑꯃ ꯆꯟꯁꯤꯟꯈ꯭ꯔꯦ ꯍꯟꯗꯣꯛꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦ 12ꯅ ꯀꯥꯈ꯭ꯔꯦ ꯃꯦꯠꯁꯇꯣ ꯑꯗꯨ ꯎꯁꯤꯠꯇꯅ ꯉꯝꯈꯤꯕꯗ ꯁꯤꯕꯔꯥꯖꯀ ꯒꯧꯇꯝꯒꯗꯤ ꯏ ꯀꯥꯔꯦ ꯄ꯭ꯂꯦ ꯂꯣꯏꯕꯒꯤ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯒꯧꯇꯝꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯔꯤꯁꯄꯨ ꯇꯨꯡꯗꯒꯤ ꯀꯤꯟꯅ ꯁꯨꯔꯛꯏ ꯈꯪꯍꯧꯗꯦ ꯐꯨꯅꯔꯛꯂꯦ ꯃꯌꯥꯝꯗꯣ ꯑꯝꯁꯤꯟꯅꯔꯒ ꯍꯔꯤꯁꯇꯤ ꯏ ꯈꯔꯒ ꯀꯥꯕꯅꯦ ꯃꯥꯁꯨ ꯑꯣꯟꯁꯤꯜꯂꯒ ꯊꯤꯟꯗꯠꯂꯤ ꯍꯦꯛꯇ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯑꯣꯟꯁꯤꯜꯂꯛꯂꯦ ꯈꯥꯝꯗꯣꯛꯏ ꯐꯨꯅꯔꯤꯕꯗꯣ ꯍꯔꯤꯁꯅ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯅꯪ ꯒꯧꯇꯝꯅ ꯕꯣꯜ ꯁꯥꯟꯅꯕꯩ ꯅꯤꯌꯣꯝ ꯈꯪꯗ꯭ꯔꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯛꯏꯅꯣ ꯁꯤꯅꯤꯌꯔꯅꯤ ꯀꯥꯏꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯔꯤꯁ ꯃꯇꯤꯟ ꯁꯤꯠꯂꯒ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯔꯛꯀꯦ ꯑꯩꯈꯣꯏꯅ ꯒꯣꯜ ꯆꯟꯕꯗ ꯀꯩ ꯅꯤꯌꯣꯝ ꯑꯁꯣꯏꯕ ꯌꯥꯎꯋꯦ ꯅꯪ ꯑꯣꯖꯥꯔꯣ ꯌꯦꯡꯂꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯑꯃꯠꯇ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯈꯥꯝꯕ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯆꯩꯔꯛꯂꯤ ꯈꯣꯟ ꯀꯟꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯤꯟꯅꯔꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯒꯧꯇꯝ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯤꯁꯦ ꯑꯣꯖꯥ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯎꯁꯤꯠꯇꯕ꯭ꯔꯣ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄꯗꯨꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯒꯧꯇꯝ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯍꯔꯤꯁꯁꯨ ꯄꯨꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅ ꯑꯣꯖꯥꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯦ ꯁꯤꯕꯔꯥꯖꯀ ꯒꯧꯇꯝꯒꯗꯣ ꯅꯣꯡꯂꯦꯟ ꯍꯣꯏ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯐꯕ ꯋꯥ ꯉꯥꯡꯂꯛꯇꯦ ꯅꯣꯡꯂꯦꯟꯅ ꯃꯃꯥꯏꯗꯨꯗ ꯊꯤꯟꯗꯠꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯒꯧꯇꯝꯅ ꯏ ꯌꯥꯝ ꯀꯥꯏꯗ ꯇꯦꯂꯩꯕꯅ ꯁꯛꯇꯤ ꯐꯖꯅ ꯀꯥꯛꯏꯍꯦ ꯑꯅꯤꯗꯨꯁꯨ ꯁꯤꯕꯔꯥꯖꯅ ꯇꯥꯃꯣꯆꯥ ꯑꯩꯅ ꯈꯨꯔꯧ ꯊꯥꯕ ꯅꯨꯄꯥꯗꯣ ꯂꯩꯅꯥꯒ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗꯦ ꯇꯦꯂꯩꯕꯅ ꯊꯠꯂꯤ ꯈꯪꯉꯦ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯡꯒꯦꯅ ꯑꯩ ꯏꯆꯟꯅꯨꯄꯤꯗ ꯅꯨꯡꯁꯤꯕ ꯊꯝꯃꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕꯤꯗꯕꯅꯤ ꯂꯥꯏꯔꯕ ꯃꯉꯣꯟꯗ ꯏꯆꯟꯅꯨꯄꯤ ꯂꯩꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯣꯡꯂꯦꯟꯅ ꯐꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯦ ꯏꯅꯥꯎꯄꯥꯗ ꯎꯁꯤꯠꯇꯕꯗꯤ ꯃꯌꯥꯝꯕ ꯂꯩ ꯑꯩ ꯂꯩꯕ ꯉꯝꯗꯦꯅꯦ ꯇꯦꯂꯩꯕꯅ ꯕꯕꯥ ꯆꯠꯄ ꯉꯝꯈꯤꯁꯅꯨ ꯏꯇꯥꯎ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯅꯤ ꯒꯧꯇꯝꯅ ꯇꯥꯃꯣ ꯇꯦꯂꯩꯕ ꯐꯣꯇꯣꯗꯨꯗꯤ ꯎꯔꯕꯣ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯎꯔꯦ ꯒꯧꯇꯝꯅ ꯂꯩꯅꯥꯗ ꯐꯖꯅ ꯑꯄꯪꯕ ꯁꯤꯕꯤꯔꯦ ꯃꯥꯅ ꯁꯤꯕꯔꯥꯖꯀ ꯈꯔ ꯂꯣꯏꯅꯖꯕꯁꯤꯐꯥꯎ ꯃꯥꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤ ꯌꯥꯝ ꯉꯝꯕ ꯃꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ ꯂꯋꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯃꯍꯩ ꯇꯝꯃꯒ ꯃꯥꯅ ꯐꯥꯎ ꯁꯥꯔ ꯂꯩꯔꯦ ꯂꯩꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯚꯥꯏꯔꯦꯜ ꯆꯠꯄ ꯐꯣꯇꯣꯗꯣ ꯑꯗꯨ ꯎꯔꯐꯥꯎ ꯌꯥꯝ ꯍꯩꯅ ꯁꯨꯝꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯇꯧꯔꯤꯅꯤ ꯑꯗꯨꯐꯥꯎꯗꯤ ꯃꯥ ꯅꯨꯡꯉꯥꯏ ꯂꯩꯖꯅꯤ ꯅꯣꯡꯂꯦꯟꯅ ꯚꯥꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯕꯥꯅꯤ ꯊꯕꯛ ꯃꯐꯝꯗꯁꯨ ꯆꯠꯀꯗꯕꯅꯤ ꯁꯤꯗ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯊꯦꯡꯈꯤꯅꯤ ꯑꯪꯀꯜꯅ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯆꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯁꯨꯕꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯜꯂꯁꯦ ꯇꯦꯂꯩꯕꯅ ꯄꯩꯁꯥꯗꯨ ꯅꯪ ꯂꯧꯔꯨꯔꯣ ꯑꯩꯗꯤ ꯕꯤꯁꯅꯨꯄꯨꯔꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯂꯝ ꯌꯦꯡꯂꯨꯗꯧꯅꯤ ꯌꯨꯝ ꯑꯅꯧꯕ ꯑꯝꯇ ꯁꯥꯒꯦ ꯑꯅꯤꯗꯨꯗꯤ ꯃꯊꯧ ꯂꯩꯕꯅ ꯍꯟꯈ꯭ꯔꯦ ꯁꯤꯕꯔꯥꯖ ꯇꯦꯂꯩꯕꯅ ꯍꯟꯈꯤꯕꯒ ꯂꯩꯅꯥꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯆꯤꯞꯁ 2 ꯄꯨꯔꯒ ꯂꯥꯛꯏ ꯂꯩꯅꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯑꯆꯥꯄꯣꯠꯇꯨ ꯄꯤꯔꯛꯏ ꯁꯤꯕꯔꯥꯖꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯅꯥꯛ ꯐꯝꯁꯤꯜꯂꯛꯄꯗ ꯂꯩꯅꯥ ꯈꯔ ꯍꯟꯗꯣꯛꯏ ꯋꯥ ꯉꯥꯡꯗ ꯑꯜꯕꯤꯅꯥꯁꯨ ꯁꯤꯕꯔꯥꯖꯀꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯍꯥꯏꯔꯛꯏ ꯏꯁꯧ ꯂꯥꯡꯂꯒ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯠꯅꯝꯗꯔꯛꯏꯁꯤꯅ ꯃꯤ ꯇꯞꯇꯥꯏ ꯐꯨꯔꯨꯔꯒ ꯆꯥꯖꯅꯤꯡꯗꯦ ꯅꯪ ꯑꯆꯥꯄꯣꯠꯁꯦ ꯄꯨꯈꯣ ꯂꯩꯅꯥ ꯑꯜꯕꯤꯅꯥꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤ ꯁꯤꯕꯔꯥꯖ ꯀꯔꯦꯝꯅꯔꯛꯏ ꯂꯩꯅꯥꯗ ꯄꯤꯕꯅꯤ ꯅꯪꯉꯣꯟꯗ ꯄꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯐꯅꯥꯝ ꯆꯝꯕ ꯃꯤ ꯑꯣꯏꯕꯩ ꯅꯤꯡꯉꯨꯕꯅꯤ ꯅꯪꯒ ꯒꯧꯇꯝꯒꯁꯦ ꯄꯨꯔꯥ ꯁꯤꯒꯩꯖꯅꯤꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯂꯦꯝꯗꯦꯅꯦ ꯍꯤꯒꯥꯏ ꯋꯥ ꯌꯥꯝ ꯇꯧꯏ ꯃꯤꯉꯣꯟꯗ ꯆꯛ ꯊꯤꯜꯂ ꯏꯟꯁꯤꯟꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯌꯥꯝ ꯇꯧꯕ ꯀꯜꯂꯤ ꯅꯣꯏꯅꯤꯁꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯖꯔꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯠ ꯄꯥꯗꯤ ꯇꯧꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯃꯣꯂꯤ ꯌꯥꯝ ꯐꯕ ꯃꯤꯒ ꯃꯥꯜꯂꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯒꯗꯤ ꯂꯨꯝꯐꯨ ꯇꯣꯡꯕꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯀꯤꯖꯩ ꯏꯕꯨꯡꯉꯣ ꯁꯤꯕꯔꯥꯖꯅ ꯑꯜꯕꯤꯅꯥ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯂꯩꯅꯥꯅ ꯁꯤꯕꯔꯥꯖ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤ ꯂꯣꯏꯅ ꯁꯥꯎꯅꯕꯅꯦꯗꯣ ꯆꯨꯝꯃꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯏꯔꯛꯂꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯐꯨꯒꯦ ꯍꯥꯏꯔꯛꯀꯅꯤ
ꯊꯨꯅ ꯆꯠꯂꯧꯔꯣ ꯁꯤꯕ꯭ꯔꯥꯖ ꯁꯥꯎꯒꯠꯂꯛꯏ ꯂꯩꯅꯥ ꯅꯪꯗꯤ ꯑꯩꯒꯤ ꯇꯧꯕꯤꯃꯜ ꯈꯪꯅ ꯋꯥ ꯉꯥꯡꯉꯨ ꯑꯩꯅ ꯁꯥꯎꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯀꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯈꯩ ꯑꯩ ꯐꯠꯇꯕ ꯍꯦꯜꯂꯛꯄ ꯌꯥꯏ ꯍꯥꯟꯅꯒꯨꯝ ꯐꯖꯅ ꯂꯣꯏꯅꯁꯦ ꯑꯗꯨꯗꯇ ꯑꯩ ꯌꯥꯝ ꯐꯔꯛꯀꯅꯤ ꯅꯪꯅ ꯑꯩꯕꯨ ꯁꯛꯂꯣꯟ ꯖꯥꯖꯥꯠ ꯍꯣꯡꯍꯟꯅꯕ ꯁꯤꯟꯒꯅꯨ ꯂꯩꯅꯥꯁꯨ ꯍꯟꯗꯦ ꯁꯥꯎꯔꯤꯕꯗꯣ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨꯒꯤꯗꯤ ꯊꯥꯒꯠꯆꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯒꯦ ꯃꯇꯦꯡꯗꯨꯁꯨ ꯑꯩ ꯀꯥꯎꯔꯣꯏ ꯃꯇꯦꯡꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯝ ꯑꯃ ꯇꯧꯏꯅ ꯄꯥꯕꯨꯡꯅ ꯄꯥꯏꯔꯝꯕ ꯊꯕꯛꯇꯣ ꯅꯪꯒꯤ ꯕꯕꯥꯗ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯥꯒꯤ ꯏꯟꯀꯝꯗꯣ ꯕꯕꯥꯅ ꯁꯤꯀꯤ ꯂꯧꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯉꯥꯡꯅ ꯑꯩ ꯀꯩꯁꯨ ꯈꯪꯂꯝꯃꯣꯏ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯦꯡꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯊꯣꯛꯂꯔꯣই ꯁꯤꯕ꯭ꯔꯥꯖ ꯄꯥꯏꯔꯤꯕ ꯆꯤꯞꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯃꯤꯠ ꯏꯃꯨ ꯉꯥꯡꯁꯤꯜꯂꯒ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯔꯤꯁꯤꯁꯨ ꯀꯗꯣꯝꯗꯒꯤꯅ ꯈꯪꯍꯧꯗꯦ ꯆꯪꯉꯛꯂꯒ ꯂꯩꯅꯥꯒ ꯁꯤꯕ꯭ꯔꯥꯖꯀ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯁ꯭ꯄꯦꯁ ꯈꯔ ꯂꯩꯔꯤꯗꯨꯗ ꯐꯝꯁꯤꯜꯂꯛꯏ ꯄꯤꯛꯄꯅꯤ ꯁ꯭ꯄꯦꯁꯇꯣ ꯔꯤꯁꯤ ꯐꯝꯂꯛꯄꯗ ꯁꯤꯕ꯭ꯔꯥꯖꯇꯨ ꯏꯟꯊꯣꯛꯈ꯭ꯔꯦ ꯔꯤꯁꯤ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯁꯤꯕ꯭ꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯣꯠ ꯏꯔꯟꯗ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯅꯃꯤꯠꯅ ꯌꯦꯡꯂꯕꯗꯤ ꯃꯄꯨ ꯑꯩꯅ ꯅꯃꯤꯠ ꯀꯣꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯆꯥꯒꯅꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯇꯥꯛꯅꯍꯟꯒꯅꯨ ꯃꯥ ꯑꯩꯒꯤꯅꯤ ꯂꯥꯏꯔꯕꯁꯨ ꯃꯤ ꯐꯨꯕ ꯉꯝꯃꯤ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯗꯅ ꯉꯝꯂꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯆꯥꯗꯣ ꯍꯥꯟꯅ ꯊꯥꯗꯣꯛꯈꯣ ꯅꯪꯅ ꯃꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯉꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯪ ꯈꯪꯅ ꯆꯠꯂꯨ ꯁꯤꯕ꯭ꯔꯥꯖ ꯃꯌꯥ ꯆꯤꯛꯂꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯈꯨꯗꯣꯝꯕꯤ ꯁꯤꯡꯗꯨꯅ ꯁꯤꯕ꯭ꯔꯥꯖ ꯁꯤꯞ ꯑꯅꯤꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯤꯁꯤ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯦꯡꯒꯤꯗꯧꯔꯤꯕꯣ ꯂꯩꯅꯥ ꯈꯨꯝꯗꯦ ꯈꯨꯝꯃꯛꯇꯕꯗꯨꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ ꯂꯩꯅꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯣ ꯔꯤꯁꯤꯗ ꯇꯥꯏꯅꯔꯛꯂꯤ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯀꯟꯅ ꯍꯦꯛꯇ ꯏꯜꯂꯤ ꯑꯅꯤꯗꯨꯅ ꯍꯟꯗꯛ ꯇꯧꯅꯔꯛꯂꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯈꯪꯖꯗꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯎꯅꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯔꯦꯟꯖꯅ ꯈꯠꯅꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯗꯕꯁꯨ ꯅꯠꯇꯦ ꯈꯝꯕꯟꯅꯗꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯅꯪ ꯐꯨꯕꯗ ꯀꯞꯅꯤꯡꯕ꯭ꯔꯣ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯂꯗꯤ ꯀꯞꯆꯦꯠꯄꯤ ꯁꯥꯗꯅ ꯀꯞꯈꯤꯅꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯝꯗꯦ ꯂꯩꯅꯥꯗꯣ ꯍꯧꯒꯠꯂꯒ ꯔꯤꯁꯤꯗ ꯃꯁꯝ ꯐꯣꯏꯔꯝꯃꯤ ꯑꯗꯨꯒ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯜꯕꯤꯅꯥꯅ ꯀꯥꯏꯗꯅꯣ ꯑꯩꯃ ꯈꯥꯝꯕꯒ ꯅꯪꯗꯦ ꯒꯝ ꯆꯠꯈ꯭ꯔꯦ ꯑꯜꯕꯤꯅꯥ ꯔꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯗꯥꯔꯤꯁꯤꯌꯥ ꯂꯩꯅꯥꯁꯦ ꯀꯞꯍꯜꯂꯒ ꯂꯛꯅꯔꯒ ꯁꯥꯍꯣꯜꯂ ꯅꯨꯡꯉꯥꯏꯕ꯭ꯔꯣꯅ ꯔꯤꯁꯤ ꯃꯁꯝ ꯍꯥꯏꯐꯦꯠ ꯁꯦꯝꯃꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯏ ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯈꯤꯗ ꯉꯥꯏꯔꯤ ꯊꯧꯁꯥꯗꯕꯩ ꯃꯑꯣꯡ ꯇꯧꯔꯛꯂꯤꯗꯨꯗꯤ ꯅꯣꯏ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯦ ꯈꯪꯂꯗꯤ ꯍꯦꯛꯇ ꯊꯧꯁꯥꯗꯕꯤ ꯇꯧꯏꯅꯦ ꯀꯅꯥꯅ ꯊꯧꯁꯥꯗꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗ꯭ꯔꯁꯨ ꯗꯥꯔꯤꯁꯤꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨꯅ ꯇꯥꯛꯏ ꯅꯨꯡꯁꯤꯕꯁꯨ ꯁꯥꯕ ꯑꯃꯨꯛꯁꯨ ꯊꯤꯅ ꯆꯩꯕꯤꯕ ꯑꯃꯨꯛꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯗꯕ ꯂꯩꯅꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯒ ꯀꯞꯄꯗ ꯗꯥꯔꯤꯁꯤꯅ ꯑꯩ ꯑꯣꯏꯔꯝꯂꯗꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯁꯨꯃꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯜꯕꯤꯅꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯩꯅꯤ ꯑꯩꯒꯤ ꯏꯃꯨꯡꯒ ꯃꯥꯒꯤ ꯏꯃꯨꯡꯒꯗꯤ ꯆꯥꯡꯗꯝꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯅꯤ ꯆꯥꯡꯗꯝꯅꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯇꯦ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯤꯗꯤ ꯋꯥꯍꯩꯅ ꯍꯥꯏꯕꯁꯤꯅꯗꯤ ꯄꯦꯟꯗꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯄꯨꯟꯁꯤꯒꯤ ꯊꯝꯅꯤꯡꯉꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯒꯤ ꯄꯨꯟꯕ ꯑꯩꯒ ꯂꯣꯏꯅꯕꯒꯤ ꯑꯩꯉꯣꯟꯗ ꯈꯛ ꯅꯠꯇꯅ ꯃꯉꯣꯟꯗꯁꯨ ꯆꯩꯕꯤꯕ ꯐꯨꯕꯤꯕ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯉꯤ ꯑꯩꯅ ꯃꯥꯕꯨ ꯂꯥꯞꯅ ꯀꯩꯗꯧꯅꯨꯡꯗ ꯊꯝꯂꯣꯏ ꯂꯣꯟꯅ ꯁꯦꯟꯅꯖꯕꯅꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯇꯣꯏꯔꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯗꯥꯔꯤꯁꯦ ꯅꯪꯁꯦ ꯂꯩꯅꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯥꯅ ꯌꯥꯝ ꯄꯥꯈꯠꯆꯕꯁꯦ ꯗꯥꯔꯤꯁꯤꯅ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯁꯤꯕ꯭ꯔꯥꯖꯀꯤ ꯄꯥꯕꯨꯡꯒꯅ ꯁꯤꯕ꯭ꯔꯥꯖꯀ ꯅꯛꯁꯤꯟꯅꯅꯕ ꯀꯟꯅ ꯁꯤꯜꯂꯤ ꯃꯅꯨꯡꯗ ꯋꯥ ꯌꯥꯝ ꯂꯩꯕꯁꯨ ꯃꯥꯜꯂꯤ ꯈꯪꯉꯤ ꯑꯩꯒꯤ ꯃꯥꯃꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯁꯤꯕ꯭ꯔꯥꯖꯀꯤ ꯌꯨꯝꯗꯅꯤ ꯃꯈꯣꯏꯅ ꯂꯩꯅꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯕꯗꯒꯤꯅꯤ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯗꯥꯛꯐꯝ ꯂꯩꯍꯜꯂꯤꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯔꯥꯝ ꯆꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯗꯣ ꯑꯃꯠꯇ ꯑꯣꯏ ꯆꯞ ꯃꯥꯟꯅꯅ ꯐꯠꯇꯕ ꯇꯧꯕꯗ ꯀꯩꯁꯨ ꯈꯟꯗꯦ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯈꯥ ꯆꯤꯛꯂꯒ ꯈꯥꯡꯕꯅꯤ ꯃꯥꯟꯅꯔꯨꯕꯗ ꯂꯥꯟꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯛꯀꯅꯤ ꯑꯩꯗꯤ ꯁꯪꯒ ꯂꯩꯇꯦ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ ꯃꯔꯝ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯤ ꯑꯩꯅ ꯃꯥꯕꯨ
ꯑꯩꯗꯤ ꯃꯥꯕꯨ ꯃꯤꯔꯥꯏꯗꯦ ꯑꯜꯕꯤꯅꯥ. ꯗꯥꯔꯤꯁꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯟꯊꯒꯅꯨꯗ. ꯂꯩꯅꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯅꯤ. ꯗꯥꯔꯤꯁꯤꯅꯁꯨ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨ. ꯅꯈꯣꯏꯅꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯃꯨꯀꯣ. ꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯇꯦ. ꯑꯜꯕꯤꯅꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛꯂꯝꯃꯤ. ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯇꯥꯟꯅꯈ꯭ꯔꯦ.